Sabas! Hay tốt thế. Ore, ngasi vlog ore. Ngasi de khoi. Kai commando da oin la khoi. Ngasi de. Ngasi akhoi tatoi se kanodane. Akhoi Kachinggi Sao Zafam amusung akhoi Lamkhai Pukhida. Okay. Chalase adu ma'am. Cycle mo ka ladi yan tadre ay ado ma'am yam nungay pom na ay 1K subscriber yaw dore ko ngasi numidang most probably natra na haying mo yaw we ado 1K subscriber gi ay video samjara ke ma'am ado yemi na se mathang gi video da next video do probably ado ko ka male hanok ki si ngasi si thagal lingai ado ay bada yaw yam nungay ne ngase ko hero je Vì dòng sẽ là dập trên in mà tôi có sai vậy. Vậy in mà tôi mà xí thì dập in vậy ta lại quay tới gì? Cô chú lôi này dính đâu đâu. Chú lôi này dính đâu đâu ạ? Dập in mà đâu. Ok, cái nói đâu đấy? Khơi kia làm khai. Này rồi đâu phải là. Hôm nay quay trong hai rồi này. Xe này, tu, xí xe sang cái đâu này có xe. Xí đấy xóm là cái gì straight là cái xí xe sang cái đâu, xí thay chứ, đi lang lô hung bung thay chứ, highway retail cái thao phải lấy bên này, xe chân này, khơi cái nó tự phải ai, đúng cả, khơi mày ăn là nó ba lang gol cái tàu ar cái đó, ao chứ xóm là cái này chân là gì ấy, xóm là cái này chân phong lấy, chân phong gì này, đây xe chân là này straight ta, khơi xoay chứ, khơi ra cái nó hai thằng này có. Khơi mamang ching hai thằng này có, xoay chứ, em đi cái chừng. Khơi gì mamang ching 시대니 khơi tham bị gì mamang ching khơi incol mấy am này và xoay chứ là, zoom 찾을 라가 좀 lấy phiêu như vậy nè. Chỉ làm gì sẽ là ní làm gì cái thằng phao chỉ qua này. Mọi trong lòng này, 또 시다 용 마상자 잘 레이면 돼. 하다가 뭐 우리 하나 거기 거기 한대 하이웨이기 시험기 하이웨이기 시험이나 레이버기. 프로젝트 보네. 여기 소알라니 작품지 아서야 khai cái đâu này 시다. 제lâm bi ni lấy dễ. 시시다. 손을 살라가나 cái nó tại rồi bạn. Tàu lăng hôn tàu tại rồi bạn. 손 살라가나 cái chính cái nó tại rồi chỉ rồi bạn. Na buki mai cái con là gì? Duga xí xí làm gì mà khác thì không chắc gì cô, xí nó thì cô. Xong rồi hơi ăn được gì, một project đâu. Không, cái project nó cũng được, xí nó thì, xí nó sẽ cái đâu. Là này, xí nó không lên rồi. Sao hồi này mình đang gì? Hành động chụp bàn mà hồi đấy. Hành động chụp bàn mà hồi đấy, hành động mà tầm được rồi ấy. Xí chịu. Hành động mà tầm được rồi ấy, hành độngอยู่ra cái, thằng gì? Xí cái nó tàu này cái gì competition nó tàu này nga phá cái co nga phá cái competition cho tôi hay cái nó là cái là tàu ra cái xí đây nó phá mà cái nó vô lâu đi cầm bộ vô lâu đi bằng nhiêu nó vô mà đi mi lấy rồi không lấy tao gì không biết cái gì lấy gì xí này cái chắc chắn không xí post tao ra xí xem em mình xí chắc chắn không đi xí picnic cái tàu kia hay ta xoay tàu kia lúc bắt cái nó sẽ lâu rồi lúc bắt xong ta trụ aduga kay facility pi udah mo ito loin phang gas no kay ka loin na sina ako yi birthday celebration to ko yare adu poster chelam dre semua sila tro poster tera welcome da ba si thong lon ma ne ba ko si chang dia ba so mamang mom si chang ka dong ne ba si ki cái nó gì đó do qua mà hay là cái có si cái gì mà Boniga cái nó cái soma đâu đó, Seli, Ichel cái đâu đó, đi làm món đó. Irrigation tiền cái thải, rồi si chăng ấy, get plus si 5 PM thải, cái luôn thằng để thải đi thải này, thì luôn tầm. Nó mới chỉ ngã lên drama in cái nồi lấy đấy, căng ngồi lấy đấy. Mi cái gì mà lấy thôi.
ꯒꯥꯔꯤ ꯈꯥꯝꯃ ꯑꯁ꯭ꯋꯥꯏꯒꯤ ꯃꯅꯨꯡꯒꯤꯗ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯀꯥꯝꯗꯤ ꯔꯥꯎꯟ ꯆꯠꯂꯤꯅꯦ ꯔꯥꯎꯟ ꯔꯥꯎꯟ ꯍꯥꯟꯅ ꯆꯠꯂꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯚ꯭ꯌꯨꯅꯤ ꯌꯦꯡꯍꯜꯂꯤꯁꯦ ꯚ꯭ꯌꯨ ꯍꯥꯟꯅ ꯌꯦꯡꯁꯦ ꯃꯣꯏꯁꯦ ꯀꯩ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯦ ꯃꯣꯏꯁꯦ ꯑꯦꯛꯇꯤꯡ ꯇꯧꯔꯤꯔꯥ ꯀꯩ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯐꯤꯂꯝ ꯀꯨꯝꯃꯝꯗꯥꯏꯒꯤꯅꯦ ꯃꯌꯥꯝ ꯁꯤ ꯚ꯭ꯌꯨꯁꯤ ꯌꯥꯝ ꯐꯖꯒꯗꯧꯅꯤ ꯑꯗꯨ ꯀꯪ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯀꯪꯁꯤꯁꯨ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯆꯤꯡꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯆꯤꯡꯁꯦ ꯌꯥꯝ ꯌꯦꯡꯕ ꯆꯤꯡꯗ ꯅꯍꯥꯟꯒꯤ ꯆꯤꯡꯗ ꯎ ꯍꯧꯕ ꯐꯖꯕꯅꯦꯗꯣ ꯁꯤꯗꯤ ꯐꯖꯕ ꯏꯁꯤꯡ ꯂꯩ ꯑꯃ ꯁꯥꯠꯂꯝꯃꯦꯍꯦ ꯑꯗꯨꯅꯦ ꯁꯤ ꯂꯩꯁꯤ ꯐꯖꯩꯌꯦꯅ ꯀꯥꯞꯄꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯃꯇꯥꯁꯤꯗ ꯌꯧꯔꯛꯄꯁꯦ ꯆꯔꯆꯤꯁꯤꯒ ꯐꯖꯔꯦ ꯉꯥ ꯄꯤꯖꯅꯕ ꯀꯕꯣꯛ ꯂꯩꯒꯦꯕ꯭ꯔꯥ ꯌꯥꯔꯤ ꯉꯥ ꯄꯤꯖꯅꯕ ꯁꯤ ꯂꯩꯔꯦ ꯉꯥ ꯄꯤꯖꯅꯕ ꯀꯕꯣꯛ ꯂꯩꯒꯦ ꯌꯥꯔꯦ ꯑꯣꯀꯦ ꯂꯦꯠꯁ ꯒꯣ ꯑꯩꯈꯣꯏ ꯉꯁꯤ ꯀꯕꯣꯛ ꯉꯥ ꯆꯥꯗ꯭ꯔꯤꯉꯩ ꯆꯥꯝ ꯐꯗꯣꯏꯖꯥꯠꯂ ꯐꯅꯤ ꯑꯦ ꯉꯥ ꯂꯩꯕ ꯍꯧꯔꯛꯑꯦ ꯃꯇꯨꯡꯁꯤꯗ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤ ꯌꯦꯡꯉꯨ ꯁꯤ ꯉꯥ ꯅꯍꯥꯟꯒꯤ ꯑꯉꯥꯡꯕ ꯃꯆꯨꯁꯨ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯉꯥꯁꯤ ꯁꯨꯃꯥꯏꯅ ꯀꯧꯒꯗꯧꯕ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯌꯥꯝ ꯁꯦꯟ ꯄꯥꯏꯕ ꯃꯈꯩꯗꯤꯀꯣ ꯁꯤꯗꯤ ꯄꯨꯂꯞꯀ ꯊꯥꯗꯕ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏ ꯉꯥꯁꯤꯡꯁꯦ ꯌꯥꯝꯅ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯅꯤ ꯇꯤꯟ ꯐꯥꯎ ꯆꯥꯕꯅꯤ ꯑꯗꯣ ꯌꯥꯝ ꯄꯪꯗꯤ ꯈꯨꯄꯪ ꯑꯃꯃꯝ ꯄꯪꯕꯅꯤ ꯁꯤ ꯉꯥ ꯃꯈꯩꯁꯦ ꯌꯥꯝ ꯄꯪꯗꯥꯏꯅꯦ ꯍꯥ ꯁꯦ ꯁꯥꯕꯥꯁ ꯍꯩꯗꯣꯛꯈ꯭ꯔꯦ ꯈꯔ ꯈꯥꯛꯈꯣ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯚꯤꯗꯤꯑꯣꯗ ꯈꯔ ꯃꯥꯜꯂꯦ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯑꯃꯨꯛ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯊꯥꯎꯏꯁꯦꯕ ꯀꯩꯅꯣ ꯑꯩ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯩꯅꯣ ꯁꯣꯝꯗ ꯊꯣꯛꯂꯛꯑꯣ ꯁꯣꯝꯗ ꯁꯤ ꯂꯩꯔꯦ ꯉꯥ ꯁꯤ ꯂꯩꯔꯦ ꯂꯩꯔꯦ ꯉꯥꯁꯤ ꯑꯉꯥꯡꯕꯁꯨ ꯌꯥꯝ ꯂꯩꯔꯝꯕꯅꯦ ꯅꯍꯥꯟ ꯁꯤ ꯉꯥꯁꯤ ꯀꯩ ꯉꯥꯅꯣ ꯉꯥꯁꯤ ꯂꯣꯏ ꯁꯨꯔꯦ ꯍꯥꯟꯅ ꯑꯉꯥꯡꯕ ꯃꯁꯨ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯣ ꯊꯣꯛꯂꯛꯑꯦ ꯑꯉꯥꯡ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯁꯤ ꯉꯥꯁꯤ ꯌꯦꯡꯉꯣ ꯀꯩꯅꯣꯒꯤ ꯉꯥꯗꯣ ꯃꯥꯟꯕ꯭ꯔꯥ ꯇꯣꯏꯂꯦꯠꯇꯩ ꯊꯣꯛꯂꯛꯄ ꯉꯥꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯃꯥꯟꯕꯅꯦ ꯇꯣꯏꯂꯦꯠ ꯃꯆꯨꯒ ꯃꯥꯟꯕꯅꯦ ꯃꯌꯥꯝ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯁꯤꯁꯤꯕꯨ ꯀꯩ ꯀꯧꯏ ꯁꯤꯁꯤ ꯗꯁꯕꯤꯟ ꯊꯥꯗꯅꯕ ꯃꯌꯥꯝ ꯁꯤꯗ ꯊꯥꯗꯕꯤ ꯌꯥꯗꯦ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯗꯁꯕꯤꯟ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗ ꯆꯦꯔꯪ ꯃꯌꯥꯝꯁꯤ ꯂꯩꯗꯅ ꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯞ ꯄꯥꯏꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯥꯞꯆꯤꯟꯒꯗꯧꯕ ꯁꯨꯃꯥꯏꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯁꯨ ꯄꯣꯁ ꯇꯧꯒꯦ ꯀꯩꯅꯣ ꯁꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯐꯣꯇꯣ ꯅꯝꯒꯦ ꯑꯗꯨ ꯁꯤꯗ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯁꯤꯁꯦ ꯂꯪꯖꯥꯔꯂ ꯀꯩꯅꯣ ꯑꯩ ꯁꯦꯜꯃꯥꯟ ꯑꯗꯨꯅ ꯐꯣꯇꯣ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯗ ꯀꯥꯏ ꯂꯦꯞꯄꯣ ꯍꯥꯏꯅꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯥꯁꯤ ꯌꯥꯝ ꯁꯥꯗꯧ ꯃꯥꯜꯂꯒ ꯁꯥꯗꯤ ꯁꯥꯈꯤꯗ꯭ꯔꯦ ꯁꯤ ꯅꯣꯡ ꯇꯥꯗꯣ ꯇꯧꯔꯝꯃꯤꯕꯅꯦꯕꯀꯣ ꯁꯤ ꯅꯨꯡꯁꯥꯁꯤ ꯍꯧꯖꯤꯛ ꯈꯨꯠꯁꯥꯁꯤ ꯌꯦꯡꯉꯣ ꯁꯤ ꯎꯔꯕꯁꯦ ꯅꯨꯡꯁꯥꯁꯤ ꯂꯪꯉꯒ ꯐꯖꯔꯦ ꯀꯩꯅꯣ ꯅꯨꯡꯁꯥꯗ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯁꯨ ꯐꯖꯔꯦ ꯀꯩꯅꯣ ꯐꯖꯔꯦ ꯁꯤ ꯎꯆꯦꯛꯁꯤ ꯑꯁꯥꯕꯅꯦ ꯑꯗꯨ ꯉꯥꯁꯤꯡꯁꯨ ꯌꯥꯝꯅ ꯄꯤꯛꯏ ꯌꯥꯝ ꯄꯤꯛꯏ ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤꯁꯤ ꯀꯥꯞꯄꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯪꯁꯦ ꯑꯝꯇ ꯀꯥꯞꯁꯤ ꯁꯤ ꯀꯪꯁꯦ ꯍꯥꯟꯅꯗꯤ ꯂꯩꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯦꯡꯗꯣꯛꯄꯤꯔꯗꯤ ꯈꯔ ꯐꯔꯅꯤ ꯑꯗꯨꯒ ꯑꯩ ꯍꯦꯔꯣ ꯉꯥꯏꯍꯥꯛ ꯁꯥꯒꯦ ꯁꯨꯃꯥꯏꯅ ꯄꯣꯁ ꯑꯃ ꯇꯧꯔꯛꯀꯦꯀꯣ ꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯕꯅꯦꯀꯣ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯅꯦꯕ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯁꯤꯗ ꯉꯥꯡꯗꯕꯤ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯉꯥꯡ ꯂꯩꯔꯝꯃꯦꯕ ꯑꯣꯟ ꯇꯧꯗꯕꯤ ꯉꯥꯡ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯔꯣꯁꯤ ꯃꯃꯥꯡꯒꯤꯁꯦ ꯑꯝꯇ ꯀꯥꯞꯄꯛꯑꯒꯦ ꯁꯤꯗ ꯉꯥ ꯁꯤꯁꯤ ꯃꯣꯏꯁꯤ ꯀꯩ ꯉꯥ ꯀꯧꯕꯅꯣ ꯃꯃꯤꯡꯁꯤ ꯈꯪꯗꯦ ꯑꯩꯈꯣই ꯉꯥꯃꯤꯒꯤ ꯅꯠꯇꯕꯅꯤꯅ ꯉꯥꯃꯨꯁꯨ ꯂꯩꯔꯤꯌꯦ ꯉꯥꯃꯨ ꯇꯥꯎꯔꯦꯍꯦ ꯉꯥꯃꯨꯔꯣ ꯁꯤꯁꯦ ꯃꯨꯁꯨꯛ ꯃꯨꯁꯦ ꯉꯥꯃꯨ ꯅꯠꯇꯦꯗ ꯁꯤ ꯉꯀ꯭ꯔꯥꯔ ꯀꯩꯅꯣ ꯈꯪꯗꯦꯍꯦ ꯉꯀ꯭ꯔꯥꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯏꯔꯗꯤ ꯂꯩ ꯃꯣꯏꯁꯤ ꯑꯗꯨꯝ ꯐꯥꯔꯒ ꯌꯣꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯈꯪꯗꯦ ꯆꯥꯎꯔꯥꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯃꯥꯏꯁꯦ ꯐꯨꯔꯤ ꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯎ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯆꯥꯏꯅꯤꯁꯀꯤ ꯎ ꯃꯥꯟꯕ ꯈꯔ ꯎ ꯍꯥꯏꯁꯤ ꯌꯦꯡꯉꯣ ꯋꯥ ꯍꯥꯏꯕꯅꯦ ꯏꯍꯦ ꯄꯨꯡꯁꯣꯏꯗ ꯁꯣꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛ
ꯆꯠꯂꯁꯤ ꯃꯌꯥꯝ ꯍꯟꯕ ꯍꯥꯏꯁꯤ ꯌꯨꯝꯗꯗꯤ ꯍꯜꯂꯔꯣꯏ ꯌꯨꯝꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯔ ꯊꯣꯛꯂꯛꯄꯅꯤꯅ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯃꯨꯛ ꯆꯠꯂꯒꯦ ꯗꯨꯀꯥꯟꯁꯤ ꯃꯣꯏꯁꯤ ꯄꯣꯠꯁꯤ ꯀꯌꯥꯝ ꯁꯤꯠꯄꯅꯣ ꯈꯪꯗꯦ ꯁꯤꯠꯂꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯩꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯂꯨ ꯁꯥꯛ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯑꯩꯈꯣꯏ ꯆꯧ ꯃꯣꯃꯣꯁꯤ ꯀꯌꯥ ꯄꯥꯝꯖꯗꯦꯕ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯄꯥ ꯏꯄꯨ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯩꯀꯥꯁꯦ ꯁꯤꯅ ꯈꯔ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯥꯛꯁꯤ ꯌꯥꯝ ꯃꯃꯤꯡ ꯌꯥꯝ ꯆꯠꯄꯅꯤ ꯀꯛꯆꯤꯡ ꯑꯖꯥꯠ ꯇꯣꯀꯤꯁꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯗꯨ ꯆꯠꯂꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯎꯠꯆꯔꯛꯑꯒꯦ ꯆꯠꯄꯒꯤ ꯂꯝꯕꯤꯁꯨ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯃꯔꯛꯇ ꯇꯦꯛ ꯈꯣꯡꯆꯠꯁꯤꯅ ꯀꯥꯏꯗꯨꯅ ꯃꯥꯂꯦꯝ ꯁꯤꯅ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕ ꯌꯧꯔꯦ ꯑꯗꯨ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯁꯤꯗꯤ ꯍꯣꯡꯂꯔꯣꯏ ꯁꯤꯁꯤꯗ ꯍꯥꯏꯁꯤꯡꯒꯗꯣ ꯁꯤ ꯅꯥꯎꯂꯥꯏ ꯂꯝꯄꯥꯛ ꯂꯩꯔꯦ ꯁꯤꯒꯤꯁꯤꯗ ꯍꯥꯏꯁꯤꯡꯒꯗꯣ ꯂꯩꯁꯤꯗ ꯀꯩꯁꯤꯗꯅꯤ ꯑꯖꯥꯠ ꯇꯣꯀꯤꯁ ꯄꯔꯦꯡ ꯀꯧꯋꯦꯁꯦ ꯐ ꯄꯥꯏꯒꯦ ꯄꯣꯁꯇꯔ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯖꯥꯠꯅꯤꯗ ꯕꯤꯖꯨꯒ ꯑꯔꯥꯕꯒ ꯑꯁꯤ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯅꯕ ꯐꯣꯛꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯆꯥꯐꯝ ꯑꯃ ꯂꯩꯔꯦ ꯑꯁ꯭ꯋꯥꯏꯗ ꯑꯃ ꯂꯩꯔꯦ ꯆꯥꯐꯝꯁꯤ ꯀꯌꯥꯅꯣ ꯑꯍꯨꯝꯂ ꯃꯔꯤ ꯃꯔꯤ ꯃꯉꯥ ꯁ꯭ꯋꯥꯏꯁꯤ ꯑꯃꯗ ꯍꯦꯛꯇ ꯆꯪꯕꯗ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯆꯪꯁꯤ ꯑꯔꯤꯕꯅꯦ ꯀꯩꯅꯣ ꯌꯥꯝ ꯃꯤꯛꯁ ꯇꯧꯍꯜꯂ ꯃꯤꯛꯁ ꯇꯧꯔꯒ ꯂꯨꯄꯥ ꯌꯥꯡꯈꯩ ꯐꯣꯇꯣ ꯍꯥꯞꯄꯤꯗꯨ ꯀꯅꯥꯅꯣ ꯐꯣꯇꯣ ꯌꯥꯎꯔꯤꯗꯨ ꯀꯅꯥꯅꯣ ꯎꯈꯤꯔꯣ ꯈ꯭ꯋꯥꯏ ꯃꯃꯥꯡꯗꯩ ꯁꯤ ꯅꯝꯀꯥꯟꯁꯦ ꯐ꯭ꯔꯟ ꯀꯦꯃꯦꯔꯥ ꯅꯝꯀꯥꯟꯗꯗꯤ ꯂꯤꯛꯑꯦꯕ ꯑꯩ ꯌꯦꯡꯉꯤꯁꯤ ꯀꯩꯅꯣ ꯌꯦꯡꯉꯤ ꯕꯣꯅꯦꯝ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤꯁꯤ ꯈꯔ ꯍꯥꯠꯀꯦꯔ ꯏꯀꯥꯏꯒ꯭ꯔꯦ ꯗꯛꯗꯕꯣꯔꯥ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯏꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯥꯛ ꯍꯥꯏꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯁꯦ ꯊꯜꯂꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏ ꯃꯤꯛꯁ ꯇꯧꯔꯦ ꯑꯂꯨ ꯁꯥꯛ ꯌꯥꯎꯔꯦ ꯑꯗꯤ ꯀꯩ ꯑꯂꯨ ꯌꯥꯎꯔꯦ ꯑꯗꯤ ꯍꯋꯥꯏ ꯌꯥꯎꯔꯦ ꯆꯅꯥ ꯌꯥꯎꯔꯦ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯑꯃꯨꯛ ꯆꯥꯔꯒ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯀꯦꯀꯣ ꯁꯣꯏꯕꯨꯝ ꯂꯩꯔꯦ ꯆꯅꯥ ꯆꯥꯔꯨꯔꯦ ꯍꯜꯂꯛꯑꯦ ꯍꯥꯎꯔꯦ ꯃꯣꯛꯁꯤ ꯁꯥꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯗꯣ ꯍꯥꯎꯃꯟꯗꯅ ꯆꯥ ꯑꯅꯤꯃꯨꯛ ꯀꯧꯕꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯕ꯭ꯂꯣꯛꯇꯣ ꯑꯗꯨ ꯁ꯭ꯋꯥꯏꯗ